Manipur film ki taibang dusak naraba actor Google nga faibok la haina singer iba may kapi kuman ga amadi sabada nga uzay ngarang ahing pung baruga minit tara hundoy sa pamatamda mukbang gi thorom ama pangthok minakre may kapi kuman gi subscribers sing na best couple best mukbang perfect couple haiba comment kaya lising anirong gi mathak tapina rakhi may kapi kuman dagi thaduruk pa serol ama gi matung inadi nice couple haibi rekanu matang unaba ngamdana simbi rekanu haina khanghalakhi Tabal singani haina pakhang masa kaya dagi sel law khraga taban sungsin silak tabagi pakhang masa kaya na satuna hanglubu matamda awan pol aito khre haina khumlak padigi koi saunaraba pakhang masa singna lai sabik mathakta taban sin dabi yaro haina irang horok padigi police singa tear gas nung khara kapna raba langna raba matungda police singna irang adubu matam sana control taw khre irang aduda asok apangi pawdi leiti adubu lohongba loiraba pakhang masa ani kakti si khre hairi Iram damasi thabak suning dabi maung naha kaya ama hengalak padigi yausang sports ki mingda phamule pu tohallaga yamna thina lakna biba laikai khare yaukre hairi phamule pu da fast ta khraba maung naha singdari apunsi supagi thabak sudapasu yagani haina prize oina piki Komchi sahigi yausang kumai gi thori thatpa matamda isam samba gari masa masu singdagi hendoraktana Imphal airport sangsanduna aeroplane mamangda thori thatpa Jiriban railway lambida trail lakpa ngairaga thori thatpa laisabi khar yauna ki hairi Bot haido ko meeting na jausang lojeba fawa thabal leptana songnarakpana nupi masa kharadi yunggi awang bistiar kumma matamda sansar kumba yaunari hairi Irujani khamada laina oiriba maung naha kaya ama yausangi nganu fabi gi pukhi de kumma matamdadi ingba khangna kiti hairi Tabal songba haite haiduna yunggi saling fenda thori yalaga sige torama nupa ama thori tatla tarakpatigi makhwang teklaga oina si kre hairi Class 10 amasung 12 ki exam thagadariba mahairoi singna kangla pat mapanda peer semnaduna lairik paba hauna kre hairi amaromda sabok pi restaurant da biology chapter reproduction ki theory amasung practical nainaramba mahairoi anikal Manipur gi kaina katpata maming sat iba maira pabi luf amana maru marang kokthok piduna hamuk yengang taibiraga kaina kathok pi kre hairi Ya, sedikit mbak